COVID-19 gi laichet asi mamang da thoki ba laichet khuding maktagi thoidok hendok na saitheng people laichet oire India ki oina de second web ki saitheng kam theng na nangle sali ba sahi asigi March ki angan bada India da second web lakpagi oithok pa lai haina India gi haksel gi akhang ahi kayana section wa piki karamna phibam asi yorok ki bano amasung kari karam thoksil paikhatpam thokpagi haiba wahang ani asi yaudana ngasi amadi tunglam chatta COVID-19 gumba laichet thengna ba oithok loi Mikhal Damyam Kahina Tinkiba Amashung, Lining Lishol Gimingda, Mio Lakaya Tinkibana, second web Asiki Tamtiba Salonasi, Oirakibani Habasi, Miam Mitazavani. Hena Nungangai, or Wapam di, Hosik India Miam Bukaram Lashitigi Kangedagi Habashini. Oxygen Pibangam Laktaba, Anaba Simbulayang Chung the Tambangam Laktaba Mashung, Lachit Asiki Genome Sequencing Totaba, Pumnamak Asina Maramoiduna, India the Miami Punsiki Pibam Lucilekli. UK da thengna khiba COVID-19 gi variant makal B117 asi India gi awang thang saruk ta thengnare B1617 natragana double mutant asi shu lebak sigi mapum kya da thengna bagi pau leire B1617 asi kayamuk yamna sandokan mano haibasi nakhai singna khangma ngamdrabasu B117 asidi yamna yangna sandokpa ngamba virus makal amani haibasi di khangma ngamle December lisingani kundagi February lisingani kunmathoi phawbuda UK Israel amasung Europe ki mafam ayamada laichat makalasi sauna mayok nakrabasu India na thoidok pasem sakidabana ngasi variant asi lebak asida kahena sandorakpani Amoromda handak to pangthokiba mikhal singamadi kumba melada miyoi kaya lambi amadi turelda marks uptana social distancing ngaktana tolokibana super spreader oiduna ngasi gi phibam asi yorokibani Malem Pumada Kinaraba COVID-19 asi, Leba Kiana Mai Partner Tangnabangam Habasi Sunainabana, Luraba Tanjashida, Midnakung, Oibatanatana, Lachit Asidigin Antok Nabalambi Amashuni. Ishagi Imung Manung Amadi Kunai Asibukan Mada, Mioi Amamongi Todang Chawi Habasi Kanmangam Dribu Pawudi, Manipur COVID Mighty Pivakak Oitokloi. Yumtang Nabalabak, Bhutan, Nepal, Bangladesh, Vietnam, Cuba na Simbalabak Sina, COVID-19 Gikanglon Ningtina Induna, Hakselgi Asawatok Amalaka Dabadagi Kanjabangam Lay. Laibak singasi Haksel Gilamda Yamna Kumang Soction Bo Oidrabasu, Mia Mamadi Langak Anigi Marakta, Marik Chumba COVID-19 Gikanglon Ngai, Politican Win Namasung, Kunai Sapagat about morality adu Ngak Nasatpana, COVID-19 Gisan Tadat Pada Line Tokli. Hell asi Indian Constitution Gistat List Yaujarabasu, Pandemic Asigamari Lane about Toxil Singdi, Center Nasamana, Lachet Asi Tangnabagi Maru over Togdang the Center Guinea. Manipur gumba missing yamja da balaibaki oinadi vaccine kapa kuina sangpam thokte amasung haksel gilamda senthang ningthina pirabadi laichet asi thengna buluna thokloi India da kap liba vaccine sing asigi matik mayai lepangam na bagi damak genome sequencing haibadi virus asigi olak liba sakta masibu masak khangdokpa mathau tai vaccination ningthina tauba genome sequencing anabasing sada tara pangthokpa ngamba amasung imung manunggi miyosing nataba mitok ko loina daba thoksil ahum masina UK na pandemic asibu mai pakna thengnari India ki vaccine kapagi sangasi apunba missing sada ani khaktamak leiribana amasung genome sequencing sangna anawa masing sada ama phadabana pandemic asi lakshin badaluna thokli Manipur kisu laingak na second wave ki tamthiraba virus makalasi lamdam sida leirabara khangdoknaba sanging topham thoi Hojik suai khoi gi miam laichet asi thengnana ba mapung phana sem sare haiba yadri miam na dukan kaithal da pot leiba gari tongma madi vaccine kapa lakpada covid ki sana kanglon ningthina ngaktri masina laichet asi thingbagi mohta hena sandok khali laikai gi ler konsang da marks uptaba thidana mi chabul punbatana tana yu pulap thakmina basu yauri masida laingak amasung miam na akan mamong da section haudrabadi mafam singasi hot spot natraga super spreader oirakani Masibu Tingnaba motorbike tongba police patrol na asobu thodang lahoningi ahan badadi chahi yamnaba miyoi natraga akanba anaba laiba miyoi singdamak laichet asina so'olambudu hojikti naha phawu sirakle aduna vaccine kapa matamda chahi tangka khudingi miyoi pumnamak konsilabasu ahan bagi oinadi ahal singdana henam yang changhanningi laingak na medical oxygen gi sang hengatnaba COVID ki phamung amasung COVID care center ki masing hengatnaba honaribasi pukning thogat ningaini oiraklibe phim masigi yenglaga sabokpi singi tongan be health care center hangdok piduna sabokpi mama amasung polkadoriba angangi punsi soida ngamdana honapam thoi hawjuk tangai phadribasi ahenba doctor nurse amasung health worker masing hena loksinduna COVID-19 na thola kadoriba khwaidigi tamthiraba phibam madu lengak amasung miam punna thengna minabani Laichut asi thangnabada changliba hospital doctor nurse healthcare worker oxygen hidak langtak pumnamuk watlandana siam saduna miyamgi punsi kanba haibasi lengak ki nanthokpa yadraba thodang ni haibasi wail sangnasu haikrabani karigumba lengak na mahaki thodang dagi nathairak labadi miyamna wail sangi tengbang lawba yai
अमरोमदा असिगुम थौदोक लाक्लबदी मणिपुर हाई कोर्टना सु मोटू अमा लौखटपिदुना मियामगी अवाब कोहननब थौरांग तौबिरकनि हाइबसी कोर्ट असिदा थमलिबा मणिपुर मियामगी थाजबनी मे अमसुंग जुन था असिदा पेंडेमिक असि हेना साथिरखिगनि हाइना अखंग अहिसिंगना फोंदोकनरक्ली करिगुंबा अथुबदा वैक्सीनेशन की डोज अनिमक पिहौद्रबदी अहल ओरबसिंग कोमोर्बिडिटी लेबसिंग अमसुंग पिकलिबा अंगांसिंगदा चाउना सैथेंग फंगलबा याई मसिबु थेंगननब लेंगाकना पुक्चेल सेंगना वार फुटिंग द होनब चंगी खुनाय असिबु कनबदा मियामसु असेटप फिरप कोलोइनना अचौबु थौदांग लौफम थई अदुबु कुनमाथु सुबु सही सागी मतमसिदा लेबाक्सिगी लैरिबा 13 सुबु सही सागी हक्सेलगी कांगलोनना कोविड-19 थेंगनबदी खरा लुना थोकनी अदुना तुंगी मियोइबु खुनायदा लाकदब लाइचत कयागिसु येंगलगा मपुंग फाबा हक्सेलगी इंफ्रास्ट्रक्चर सेंगोट पाइबसिदा लेंगाकना अकनबा मियंग थंबा तंगाई फदे